World Environment Day ga mari leina BJP Minority Morcha Thobal District amati Lilong Mandal anina silaga Ek Pair Ma ke naam campaign ke saruk amu oina ngasi Lilong Haurebi College ke A Block mamangda uchara kaya marum thakre thoramadada BJP Manipur Pradesh ke President Adhikari Mayum Sarda Hanagi Rajya Sabha member ke Bhavananda General Secretary Administration L Deben General Secretary K Sarad BJP Minority Morcha ke President Akskar Ali amati BJP Lilong Mandal ge Karyakarta kyana sarukya ki Thoramaduga mari lenana State President Adhikari Mayum Sardana hai Hauzik Malim gi oina Mahosagi khal kaitharakuna aruba fibam amada lady oirekli ba fibam asida Prime Minister Narendra Modi na Mahosagi fibam ase kandanabagi damak imagi mingda uchara amam thanabagi khongthang ase changsilakpane Mahosagi fibam ase kandanaba Prime Minister Narendra Modi na changsilakli ba khongthang asida Manipur miyam na so saruk Yabiduna, Fibam Sokchil Laklaba Mahosagi Khal Ase Kanbada, Todang Lominese Haina Mahang Haiki. Ekhoi environment si change tawna na ba hot na bada tongan ba step local pagi manungda ekhoi ngasi World Environment Day ga mari leina na ekhoi na u thari ba si su saruka mani maru oina Bharat ki Pradhan Mantri na yamna phajaba yamna nungsiba aduki matik ekhoi khudingmakna ekhoi na thamoina lumna lauraga ekhoi pangthokpa yana na bagi damakta mahak ke adugumba idea ek pair ma ke naam haidana ekhoi bu poiba imagi mingda uchara mamam thasi haidana adugumba wakhalol hogdok pirakpa aduna ngasi mafam khudingmakta mahaki adugumba wakhalol adu share tawdana ekhoi punamakna ekhoi ek pair ma ke naam si mafam khudingmakta ekhoi ngasi World Environment Day ga loina mari leinana chathari masi mamang dagi hauraga ekhoi chatharakpani asigumba Bharat ki Pradhan Mantri ki wakhalol si leiriba ekhoi environment si adugumba afaba environment ama oinanaba hotnabada hairiba khongthang asina su achouba inota ma pigani haibagi wakhalol aduda to